Heirok Apunba Club Amadi Apunba Meira Paibina Selgi Mateng Pikhre haukiba April ki tarik kun mathoi nimitta Wangjing the BDO office sangabada miyam na turong law thokliba irang asi loisendringeda haujik office sangaba matam chade haiduna miyam gi mob thorakpadagi security personnel singna irang laksinaba nongmai tear gas amadi mob bomb na chingba kapadagi nongmaida palaba ras medicity de laikan aduna leiriba ilangbam nandavida mateng pikraba matung ngasi su makhata na security personnel singna faraga makoigi makut chanduna ot naibadagi soklaba miyoi sing ahanbada moirang tem biken apokpa jayanta Heirok part 1 Haitupopi Mamang Laikai Moirang Tem Samananda Singh Apokpa M Manihar Heirok part 3 Ningthauzam Leirak Loinana Miyamgi Ihauda Soklaba BDF personnel Takhel Changbam Romesh Sharma Laikidraba Apokpa Lolitro Heirok part 3 Bamol Leirak Makoi Marida Heirok Prajagi Mahut Senduna Heirok Apunba Club Amadi Apunba Meira Paibina Miyoi Singna Selgi Tengbang Pikhre Makhata na Heirok Apunba Club na Heirok Prajagi Damak Amadi Ima Leiba Kannabagi Damak Khongpham Chena Leptuna Lei Haina Heirok Apunba Club ki President Wahengbam Jivana Fongdoki